Kurumjari, ISTV News Ming Tabi Prungpu Taram Noksari, Hosik Baru Pau. Mahiroi Pudun Warak Luba, St. Joseph School Ozama, Desam Kaurga Mufurakle. Hayeng Pangtokotariba, the Great June Uprising and Unity Day Gitor Mapungpana Pangton number same Sabalweri, Masung. Afros Higher Secondary School, Amadi Development High School, Chahitara Taret, Makhagi, Nupamsagi District Level, Subato Mukherjee Football Tournament Ki, Final the Thing Lagani. Hauzik Mapung Pau. Sangai Pogda Leba St. Joseph School gi Oza Amana Class 6 Tamba Mahiroi Amada Chaini Fumangara Kanduna Warak Lubagi Damak Oza Dubu Mahiroi gi Luf Ama Uriba Democratic Students Alliance of Manipur Desamna Kaurga Tamchina Furgle Hari Oza Si Uri Poktagani Desamna Oza Furpa Thong Yaning the Fungdok Nasi Sangai Pogda Leba St. Joseph School Mamanga School gi Oza Amadi Mahiroi Sina Wakan from Chatakre Wakan from Maduda make education free Zone is destroyed by Desam. We condemn brutal assault of teacher by Desam volunteer have a play cards in Sinaki. Wakan informa to the Sarwiakiba St. Joseph School gi Oza Amana. Mama Mapa Sakna Mahiris Butakpi Tambiriba Oza Amana Mahiri Puru with the Mak Amona Ozadu Kaurga, Desam the Furpasin White. Ozaduna Lalamakaya Lerebasu Asumna Ozama the Tamtina Purpasida, Nuaita Fundok to Wakan informasi Satavan Haiki. Amana Satra the Puruba Sida Mogi parents Aduna de Sam the Chalaga Wakatur, Bagimatuna Tok Katodunakini. Where Uzase de Sam Kaudana Chalu Bombatamda. Where Uzase Katin Pubida Kalakta Todra Pura, Lija in the China. Aduki Mayoka, sometimes not Satragi San Salmana Uza Pubira is a Nuaitaba habit of Kondokana, Apoyasi, Panjari. Sasa Sangsal Amabu Nuxiba Nuxidaba, Yaning Yaning the Bigi one Chedi, a quagi Uzama the Pubira Kuduna, a point of pain the Kongoki, Hongzangama Ashida, Homian, Pamjari Bani. Wakat Kongzanga to the Sarwiakiba School gi Mahiroi Amana, Ozamana class, Amagi Mahiris in control to Bahibasi, Awatabo Amani, Madura Ozana Mahiris in Pubahibasi, Honusani, Mahiris in Lup Amoriba, the Samna Ozab Pubahibasi, Mahirina Ozab Fuga Sapmane, Asumata Hongasi, Chana Dihana, Fongdokli. Oza Satramna Oza Mayok Kutagala Paizibu, Hoyi Kaining I want about Manipur gi Atailam going already. Amarumda St. Joseph School gi Oza Sina Class 6 ki Mahiroi Amabu Maram Chadram Fui Havigi Matangda, Desamna Ozasbu Kauduna, Maram Hanglubada, Desamgi volunteers in the Unkanabadigi Kutha Kevin Haina, Lubasiki President M. Angambana Fungdokre, Masi Desango Officer School Ski Mahiroi Amadi Maki Manu Yan Pangto Pamusi Unabada, Angambana Fumsi Fungdokivani. Maramakata Raduna Ozasin Mahiroi Amabu Minusi Yaudan Pukiba Taudosi Yam Live Tivini. Mahiribu Tamtina Puba Sigimatang the Desam the Tumin Leroy. Mahirois and Karam the control Tauduna Takpi Tambini have a Kanga America Oza or Padigi Simataudosi Tokpane. Skolasi Ozasin la Sing Badukarino Haina, Desamna Hanguna Tigapimota Wakam Pum Sataduna, Desamgamataka Maralka Sirglebasi Yam Live Tivini Haiki. St. Joseph Ozasin the Samna appeal to Jinimasi. Desam authority Magna Tragasu. Hariba La Hariba Posha, Masima de Lebak Miamda Siangatama Pami, Teretara Tonga Hariba Sigumba, my rosing Otpan neighbor, my rosing Puse Bigatong, Masi Yaning de Habi Kolosha, Miamda debate of Pami, Kaidobogi Hariba, St. Joseph Satrada, Mamang the Su, Berenda, my Rotanara Sas and Dona Puba, Nasina classes, my Ros Hatam go, my the Puba, so mine Hansen and Torpa Targadi. Hariba Hansen and Somina, my hero Otkadaba. Puning Mamatam Puba, Sumba crime, Mam Satarkadabo, Wavitargadi, Mamitanga, Manipura, Sumba, Matoman Kangdava, Ketuli is consing Natram, Sumba, right to Joting Wang with the Biolatoriba, Adugumba, school singers later no Hibagi, Duma Kolakabo or Puyai, Maramana, Haiba, Lalisumi Kangan Oza Karana, Hectama Ozaman in Inselakan, Oza Humna, a Sigumbi Kolam, Hectama my own Selapazita, Sinama Harakanda, Oza Moina, Masitsumina Tragalale, but the Sunkan Kantana. Equai Nahaki Mopta, Natrangahaki, Equi sentiment Puraga, Yumpamo, Reset Panagadong, the solution for Mangamoy, was asking the sentiment the ranks Sakapagi Mota, the Samda Lakpiraga, Todoki Matang, the Hambiramaga, Equai Tabaking a Sigi, Pangir Badarana, Saturn Batargadi, Madu, Yam and the Samas Tagalong with the money. Manipur Gingam Kaigi the Maktawai Kat Kraba, Atoba Tobi Tara, Nepal Ningsing Torum, Hayeng Kerku Parta, 14, the Great June Uprising and Unity Day, Pangtuna with the same Sabaloi Kre. The Great June Uprising and Unity Day Observation Committee Chairman Y Manikuman Amasung, Vice Chairman Oriba Yu Seung President
Johnson Elangbamna hayeng pangthok kadruba thoronggi sem saribasing insinkre committee ki chairman su oriba amuko gi president Dr. Waimani Khumanna thoromasi mapung phana pangthokna ba lamdam asigi miyamna saruk yabiu ara pongthom singdagi miyo sing lakpada kudong chana ba mai kai kaya da gari thorang tawduna thamle thorom yawba lakpa singda miyamna apanba amade athingba pibigon haina appeal torkli taramay suba sugma graduate uprising unity day asigi damak aikona senja langjariba asla organizing committee na senja langjariba sta lepak sta leiba section kudimaki ada tongan ba committee gi tongan ba CSO gi mi pung kudimak na saruk ya min aduna hen na effect yaw na mam leiba yamna di masuk naiba thormama wena na mohana bda yamna saruk ya view mana makata raduna Sei khuding June tara Nepal lakpada UN sinaban blockade tabugi thaw ama chathirgliba si committee ne yaning de masi kangluk ki oiba wakhalol mami sarpui mami tai June tara Nepal ki thorom da ayat papan bapi bahaiba si anti Manipur ni habiyai nomadi makhoi su soidana khangjara khigani madu ekhoina ngaiba tai haiki United Naga Council si hoi makhoi na tawriba thabak si makhoi di sumiana khalmbi ai adu makhoi ga pun mamieng dadi makhoi ki thaurang si akoi yaningba leite marandi tongan na akoi kalup akoi khaithok na bagi wakhalon ma adwak mami ta hena lawi UNC United Naga Council si masigi ming si itself akoi tasena akoi ki integrity da akoi unity da asoba pod mani asoba pod mani je thamni akoi major community na hek makhoi da akan mo hai hai rubada akoi major community na akoi subjugate to bire handan yeng bire hai ba pa mama he tholpa aruga achum do di oiba makhoi na tori thangtu garu di oidaba adumaina akoi leibani na masi makhoi ki marai hai ba ni aduga region di yaw do marai ni akoi ge thorang khuding gi makhoi adum ban blockade sen oiba to governor lai Observation Committee ki convener YK Dhire na Thauromasi Mapalda Khundariba Manipuri Singsu Saru Yanabigdamak Infalda Thunglari Haiki. Lebak ki issue sida ekoi thokriba jumlaba Manipur ki ngamkai kaiba yaro haibagi howda laikidrba sigi ningsing kumona sida Manipuri mapanda leiriba Manipuri singnasu ekoi tangai fadaba Manipur ki thoglaiba thodo wathok sing sida mokoi su taite lei haibasi mokoi thodang lei haibasi khalakanda Singum Manipur ki sumba sushi sigi da through yabi with the makta koi all Manipur United Club organization amuko amadi United Committee Manipur UCM mani mai kai dige lakpiri ba mayam sing si su mukana thaga chaw bongdok che Hayengi Thorom Pangthok Pangya Koibada Ngasinumidang Mai Than Kre Hayengi Thoromasi Mapung Phana Saruk Yabinaba UCM President Elangbam Johnson na appeal tori Andaki chahi sidagi namidang asida ekoi ngamjaba May thandana ekoi gi nungdang dagi hauna hayeng gi numit ase ekoi pangthok nabagi mapung phana miyam hupna saruk yana na bidamakta ekoi yam kanna hona jari aduga Manipur gi miyam nasu hayeng gi numit ase achinba kaya lebiraga su isa gi sintha sing ekoi hayeng lepiraga athoba tara nipanna Manipur imagi dama ekoi gi ngamkhai ngakna bagi damakta haugi ba adungai 2001 da hauki ba iho odubu ningsing duna ekoi makhoida ekoi na tawjaba khoi ngamjaba adu utpo oina hayeng numit asida ayu angan badagi lakwiduna kekupat asida senglaba kekupat ki laifam len asida lakwiduna haikat lankat tambiu haiduna tara mari suba kogi the great June uprising unity day observation committee ki maikai dagi nolukta Manipur miam da nolukna paujen jeri The Great June Uprising and Unity Day gi Thorom Singa Sigi Tungda Kari Thabak to Untokpa Yabagi Haibagi Action Plan ama sema mathau tari haina Manipur University Professor W Nabukumar na phungtukli mana makhata aduna Manipur gi lamni haina thambiram laba maugin phum kharada square kilometer chamarong gi phum sing kudong tiningai oire masibu ngakna thambaiba si Manipur ne tangai fade masida waruisin purnaba Manipur sarkar madi Nagaland sarkar wari sanam mathau tai Manipur leriba civil society organization singnasu government taksin duna amadi Bharat sarkar taksin ba mathau tai haiki
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯦꯡꯅꯒꯗꯒꯦ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯗ ꯀꯔꯤ ꯍꯥꯏꯔꯒ ꯁꯔꯀꯥꯔꯁꯤꯅ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯌꯥꯕꯒꯦꯒ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝꯁꯤꯒꯤ ꯑꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏ ꯀꯗꯥꯏꯐꯥꯎ ꯄꯥꯡꯊꯣꯛꯏꯒꯦ ꯍꯥꯏꯕꯁꯤ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏ ꯑꯩꯅ ꯁꯤ ꯍꯥꯏꯖꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕ ꯅꯠꯆꯗꯦ ꯊꯕꯛ ꯄꯥꯡꯊꯣꯛꯑꯝꯒꯅꯤ ꯄꯥꯡꯊꯣꯛꯑꯒꯁꯨ ꯊꯕꯛ ꯃꯌꯥꯝꯗꯨ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯀꯗꯥꯏꯐꯥꯎ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦꯒ ꯍꯥꯏꯕꯁꯤꯒꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯁꯦꯜꯐ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯃ ꯇꯧꯖꯔꯒ ꯊꯕꯛꯁꯤ ꯊꯧꯔꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯈꯪꯅ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛꯇꯨ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅ ꯁꯨꯝ ꯆꯪꯁꯤꯜꯂꯔꯒ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯄꯣꯠꯁꯤ ꯀꯥꯏꯍꯟꯗꯅ ꯊꯝꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯨꯝꯕ ꯑꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯂꯤꯁꯥꯡꯁꯤꯟꯅ ꯆꯠꯊꯕꯒꯤ ꯃꯊꯧ ꯇꯥꯏ Hayeng Jun Tara Nepal ki Thoromda Miyam ki Sathok Sasin Khudong Chanagidama Imphal West Police na ayuk pung 6 tigi nungtil pung mga phawa gari Sathok Sasinda ahong mathamkre Jun Tara Nepal ngasi su Manipuri Furuki Luro Tan Famasida Leblibani Masung Ekoina Iribak ki Damak Amuktang Sibasi Pende Kyarag Hanna Sininga Habigi Itil Piribani Haina National Revolutionary Front Manipur ki Cherol Mahari Lubasik Information and Publicity Secretary Sanazawa Maiti ki Cherol Mana Lubasina Namit Sibu Manipur ki Damak amang asoy yaugdraba taseng laba namit amani haina khanjai Ngamkhai letana ikai khumna bagaloina na Jun Tara Nepal haibasi Manipuri Furup Ekoina Mikup Khudingi Thamoida Ningsingduna Lensi Ireba Kanba haibasida Yumphamoiduna Manipur ki Furupna Kanglup Naiba Wakhal Thadoktuna Amatoina Lepminarsi hairi Ngarang Nagaland gi Bisemada Southern Agami gi Miyosingna Mau gi Miyosingna Tonglopa Gari Nepal Thugai kiba Miyokya Tamchina Furakkiba Amadi Numidangda Tata Sumo Amaga Truck Amaga Mai Thakibadagi Orekli Film Masing Matangda Yengsinbinaba Union Home Minister Rajnatha Isamna Memorandum Ama Thakre Manipur Press at Wangtoba Pau Inform da Lup Asigi President N Rajendrana Asingma Thawdo Asi Nomadi Soyana Tholgin Haina Manipur Sarkarda Isamna Taksinduna Mau Amadi Angami gi Saina Nebalam Tangdang wa Khangdok Pinanaba Hijakrabani Adubu Tabi Belete Masina Maram Orega Ngasidi Maugi Mahiroi Chomlom Nagaland ki talaktuna laik tama phangdan leire Mau miyam na puthokpa pochai sing yon pham leitaba nongmada changdraba yadra pochai sing phangdabi awaba mayuknari Southern Angami amadi Mau miyam markta warisun puropang amdana leiribasi Central Government ki mating lorga loisindu nungsi chanan leminarba honamisni haina appeal tawki Tasengmadi state government gi fortni Koigi state government ama leina kadobagi center da haidino na ko yamna kuina khangmani adu ngasidi thani pan chang abanina ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯣꯛꯂꯛꯑꯕꯅꯤꯅ ꯑꯀꯥꯏꯊꯣꯏ ꯌꯥꯎꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯣꯛꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯗ ꯐꯦꯜ ꯑꯣꯏꯖꯜꯂꯛꯏꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯑꯉꯥꯡ 300-400 ꯃꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯉꯛꯏꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯊꯥꯖꯕꯗꯣ ꯃꯥꯡꯉꯛꯄꯗꯒꯤ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯌꯧꯗꯕ ꯌꯥꯗꯗꯅ ꯌꯧꯔꯛꯄꯅꯤ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯗꯨꯒ ꯒꯣꯚꯔꯅꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯦꯟꯅꯔꯤꯕ ꯅꯥꯒꯥꯂꯦꯟ ꯒꯣꯔꯃꯦꯟ ꯇꯧꯔꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯅꯤꯁꯤ ꯇꯧꯔꯒ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯇꯤꯝ ꯌꯥꯎꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯕꯤꯕꯗꯨꯅꯤ ꯏꯁꯝꯅ ꯄꯥꯝꯖꯔꯤꯁꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯂꯪꯗꯥꯏꯗꯣ ꯈꯪꯉꯀꯥꯟꯗ ꯖꯥꯇꯤ ꯑꯅꯤꯒꯤ ꯃꯨꯛꯅꯕꯗꯨ ꯍꯟꯊꯣꯛꯍꯟꯕꯤꯌꯨ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ Lising ani Nepal lagi hauduna desamna satrakpa education free zone demanded torom chai sigoina July ani dig manga phawba Tampaki district marida miyamgi khongsat amadi khana nei na yauna pangtholagani Manipur press of the pangthoba pawgi mifom amada desamgi president angambana Education sector asida state amadi non state actors sing tatana pan pibadana tana luk kaya nasu ban blockade tawdagi sapu kaya piri asingma kaya asidi ngak thokna ba miyamgi khongsat amadi khana nei na ba si pangthoktuna lakpani Sai sigoina July anida Bisnupurda ahumda Thawal marida Imphal East amasung West ta miyamgi khongsat chatkani July mangada Manipur Press Club ta khana nei na toram pangthokani masida tuan baluf civil society organization amadi miyamna sarwiya biu haiki Andak sahi ki waina Thawban Bisnepu Imphal East amadi West ki tongan mafam singda koi hairiba education sector bo koi free zone ohenbiu haiba demand da hairiba tongan ma releasing amadi tongan bai koi ki tang manga ki observation asi pangtok sagani haiba mafam si thamjari Imphal West Police Commando Bazar Unit na nupi police personnel yauna BT Road Machildagi Family Welfare Line gi marakta thiumbagi tabak chatakre Singnaba mioi tarani thoi makhatana Thiganaba City Police Station da sinakre
Jun Tang Marida Tenopol Police Station की मनुंग चंबा परावलों खुल मनाक्ता लालोबुसन एम्बुस तवदा तरुक सुबा डोगरा रेजिमेंट की मिउतरा नेपाल हाट की मदी तरा मरी सोन की बतौदो मतुंगदा नुमित अदुदी ngasi फावबा की बदी सेना की खुल अहुंगी खुंजा सिंगमई मेमदा हंजिनरक्त्री युमदा लोइबा युमसा सिंग सीबे याउन फिल्म चादन लेहौरी ngarang all Manipur Working Journalist Union की प्रेसिडेंट वांकिमसा समजायन सिंगबा पाउमी कांगबु मन तौदो तोफम अमदी खुल सिंग द चंगदन खुंजा सिंग दा करी करी खुदोंग चादब लेरबिगे हाबदु यंगसिन बचपदा आर्मी न ऑपरेशन चथिगबा दुदा खुंजा सिंग दा ओट नाइबिगी खुदम अमता फंगलकिदे मोल्टू खुल की खुंजा सिंग खुल थादुन चेनबा लेचबसु आर्मी न चथोक चसिन तौबदा अथिंग कया पीबना साना थकना पोलम सिंग फंगदबदगे अवाब माय नहौरी आर्मी की माइकैदगी फंगबा पाउगी मतुंगनदी आर्मी की ऑपरेशन अदु जुन की तांग मापलदा लोइख्रे border thingduna tamle khunja singda panba thingba matta pide lanjenari khiba khunja singna masa masa kulda halaktuna lebiu haiba ofum lei hairi lanjena kraba charlong paraulong amadi koital kuntak khulgi sip sing lambi da thengnabada paraulong village sip james dilbungna handaki thok thawdok thokpa matamatuda khunja singayamba adc mikhal gi chandel headquarter lainaki tawdadu thokram matungda kulda hanarakpa kibadagi mari mata sing yumda lainari civil administration gi thabak yamna thengna paikalpa asi pende haiki state na so kalamta ekhoida kenu hairapusu leite khunja sing de muina khangmudi sibai ga underground khaki wari tor leire adu micham praja ekhoidi kari chara ga ke dobra kadai da kari settle dobra haidi kamthi khandi the district ki लाकुसी आइना नान पोस्ट अमा हांगबिरो पुलिस के ना चे मथागत ले अखोई की एम्बुस साइड सिदा अतुदे अखोई बॉर्डर साइड ने नफ्रा अखोई सेफ होइदे हैना चंगलगा एसपी फाव योरुरे अदुम मांगदु साइड ते चेउदे अमत मोइसु अदुम इग्नोर तौर लेबनी खुल सिंग असि नागा कुकी की इरांग अदुदा खुंजा के सिखिबा मदि युम मै चाख्र मतुंगदा अमु हना सेंगोलकपगी मतमसदा सिंगबा तौदो अमुक थोक्तुना खुंजा सिंगदा मी पाइबा पोहनबा सि नुंगाइते मरि लेनबा डीसी न सिंगबा उनरे पारावलोंगदा पुलिस स्टेशन अमा तंबिना सु खंगनबा लेख्रे चयोलसगी मनुंगदा खुंजा सिंगबा सांग लेननबा होनरगनी हाइके Amzugi President Samjaina Tawdok Thokra Matungda Fumasida Paumi Kamu Tuna Changsinanaba Honabada Army Ating Balabadi Kara Tentana Paumi Kamu Sina Mapamasida Lakibani Hairi. Embus Matung de Kogi, which powder, Kulisi, Kogi, Mission, Hajalapo Uti. Other Kunsing Kunakosa Satana Yango Tamda, Akogi, Moltu, Bilesgi, Akogi, Kunjam, Udari, Unamatam, powder, Moise, pre-movement of Yade. Army na akogi sarok jasin tawo se ko labuk te satana la uba akogi satan ba chapa ate ini mo kogi hingna ba lambi thina ba chapa matam da hoji phawdi operation chathari aduna moi chathok pa yadi haibagi athingba lei hadina moi nuai tana lei adu yan nuai tabadi akoi civil administration ni kangbu haibida koi DC aduga sigi akogi kendra gi MLA singba amat hoji phawbo akogi कनुगी अखोगी इम्बोस मतुंग दगी मोइना लाकदा करी सारी थई हाइबगी अखोदा सिविल इन्वेस्टिगेशन गी ओबा थबक अमता तौबिदे हाइदन होजिक मोना याम नुवाइते आदना अखोगी सिगी MLA अदो DC दे सिंग बसिंगी मिंग सिंसिनेंगी खुजा सिंग असि मौसागुम खुना लेताना लेनुगी दमकता मफम असि कंसल एडमिनिस्ट्रेशन गी को सिविल एडमिनिस्ट्रेशन गी DC न सिंगबा कंसल अथॉरिटी सिंगी मिंग अमदि तका मथौ तारे पौदम जरिबा इंद्रगलुरना कैमरामैन जीवन ISTV न्यूज़ Bisnupur Police Commando amadi Taranithoi Suba Bihar Regiment ki kambuna Foizing Kabo Lekai Bazarda Thiumagi tabak sathabada Pripak Progi Mioema Fare Sarkiba Tang Taramari da Imphalis Commando na Ngarian Chingkhong da Andro Crossing da Sarok Sing Sek Tawada KSP Poiregi Mioema Su Fare Mapu Wahang Pawang Tawada hand grenade mari detonator mari amadi mobile handset amasu fagale amaromda Bisnupur District Police Commando na Taruk Suba Assam Rifles amadi ani Suba JK Light Infantry Kambuga loinena Moirang Hemam Lekai the Tumuk Satabada Lekai Adu KY Kelgi Muema Fare Mark MLA Pitibras Yumda Bomb Tamzin Badas Yao Mu Hari Mapu Makata Wang Pong Satabada Quakitel Hino Kong Bidigi KY Kelgi Muema Sufare District Police Commando Team Asimagna Sribon Lekai the Tumuk Satabada KY Kelgi Muema Sufare Amaromda Narcotic and Affairs of Border Police na WY Tablet Chanipan Humbu Konana Muema Sufare Haina Police ki PRO ke Cherolaman Hairi House attend break Amatan Amukana Taram Nocheri All Jiribam Contract Teachers Association Jiribam na Makui contract over Matam Santo Hainangarang Jiribam the Leba MSF ki office Mamang da Kong Sing Kre Makui contract Matam Santo contract teachers Singi Punsi Mangan Ganu Haba play card sing Sinaki Association General Secretary Basantana Sarkana Tumatam da Ming Chambu Haiki
Manipur lariba Lions Club singda international body singdagi sale lautharaga lamdam sigi awana tarba singna mateng pangse haina past governor Saita Priya nangarang Hotel Nirmala da pangthokpa Lions Club of Imphal City ki tare suba charter night ki thomda phungdokre Thomisla District 322D ki Governor Mani Kumar Lions Club of Imphal City ki President Dr. K Gopal amadi Joint Secretary Lokeswar Susarya ki Charter members sing kai khumna baga loina na club ki members sing dong wasik lokhi Saita Priyana makhatana sel khainer ga miyam ki thabak torom paikapada khudong chadibasi koknana ba international body sing dagi sel ki tengmang lona ba hona minasi project fazana saduna thaglabadi US dollar listing umra mga fawba tengmang lobu yai masida Manipur lariba Lions Club singna miyang changning haiki. This is a habit rather in all the Lions Club in Manipur. It is around 13 or 14. It's coming progressively increasing the number. But we must give an example that we all give and also take. If you give this example, only giving away the money to the international for helping the others, helping the people who are suffering in the Nepal, suffering in the tsunami, suffering in all the places. But don't you have that greediness of bringing up your own localities, your own community by taking money from the international? Assam ki tongan tuan fum singda choina kunariba mitei singna masagi chanabi natki oiba thoram sing param naina pangthoktuna chanabi kyabu ngaktuna tamle kanglei harauba sima mafum kyada pangthoktuna irat thoram asi paksana pangtoknari hiram sida paudamama Manipuri sing masagi nat chanabi ningthi jana leijaba phurup amani Manipur amadi Manipur gi wangmada khundariba maitei singna phurup ki chanabi ke abu ngaktuna thamnana bo honari kanglei harauba simak aikoi gi umang laibu ira thongni tawbagi achouba thoram amani ira thongni asimak Assam gi tongan ba district singda choina khundariba maitei singna ngasi fawa tawduna lagli lining thau khorifa ba harauba committee langkana sinduna number 1 people pukri da lining thau khorifa ba gi kungi ira thongni pangthoktuna khunjau leichauna ba thongni Kanglei haraugi machal asi kaidana iratpagi thoram sing ngasi fawwa mafam asida pangthoktuna lagli iratpa asigi matangda harauba committee gi mioi amana ISTV news da phongdorakpada Assam da maitei sing mafam kayada khundari phuruk kaya gi mamangda maitei singna isagi lining lisat chanabe kaya niyom kaidana ngasi fawwa ngaktuna thamli masida natana nungsi chanana su leminari Kanglei harauba asimak pangthoktuna iratpagi thoram sing kaidana pangthokli haina ISTV news da phongdorake Riba Sarkar dagi kangge eko riba kungang kungang dai kangaga eko yamna mateng laujaraga yamwana masigi thauram mase eko gi nat ki orba yamna maru oiba thauram ni haina koi laujaraga tawjagani aduga eko gi su eko gi se mutana ba atai su sandokpa ngamna bagi damakta eko meitei obi sagai mayam dagi eko mateng lauraga hauji su akutba thamjari eko gi meitei leiba ta leiba eko gi thaubu basingna mateng khitang pibiraga eko gi mangan tarika chiri hena amuhana tahan bina baina ai ISTV maigda aikogi committee maigei amadi akoi nupi luki maigei dagi aina masi thangatsai Imphal da leiba civil organization kaya gi luchingba kaya su harauba sida saruk yaki mafam aduda leiba pakhang leisabi mau yauna mioi kaya na laigi thawal tawba ubada Assam ni haiba fawba kauki harauba yawba lakiba kanglamai gi president wai leirik leimana phongdora kibada labna leina khraba maitei sing hena naksinaba Mari thamnanaba saruk yaba lakpani mapanda leiba furup sing asina sanalonsat kaya kaidana thambasi yamna fai masina aikoi masen gi marakta hena naksinaba mari ama thambangam lagani haina phongdorake yadoni mukhidanaba tamna singom na banana leidaba mari bisibu kumle lamdam sirisu aikoi yaw jai khitani aduna akoi kari daw sige mana rakata aikoi thakdagi aikoi Malay Baksa Matin iba ng masin lagi isa siya samnaraga lamdam sige swatara ko na bangutay siya ay kuy giro mo siya lamdam yan dyan kaya ni jaraga ay kuy kunaraka ni kuy kamay harauba sibo yamna phasana haraubuna ay kuy man kagadaba amadi hana thani dagi sarna ba asunaba haraubi masak asi nasisu mabam asida ngatuna thami masina Manipur masa moina amadi Manipuri moina yamna chakam chakam koi Pogam deriba Navakumar Kaufam ISTV News
Manipur Public Service Commission amadi Manipur Sarkar gi Revenue Commissioner oiramba Yumlam Radesam satkiba tang taramangada wangkai kaithel sangwida leba masagi yumda anaba amadi lekidre mak masagi chahi mrefumapal sukre Agro Textile matangda nomoy bas seminar ma Ministry of Textile na COE Agrotech Sasmira amadi KVK Imphal na punasinduna ICAR Manipur Center na pangthokre Thomasida ICR gi Joint Director Dr. L Prakash Sasmira gi Scientist RP Singh yauna miyoy kya na saruyaki Islam lining zatpa Musulman Singhi Roza Ramzan Thana Lakpada Manipur Pradesh Congress Committee President Gakham Manipur Mia Maruina lining asibu zatpa Musulman Isilinaw Singde ya pawzul firgli Ramzan gi Roza na Lakpada inamdam Manipur da su hana sunabu kaya thadoktuna Saukapug lambida he na kumang sauksinba nungay faba santi level lamdam mamoy sunu hairi Ukul District Hospital ngasidig ahanba referral unit facility lekulun ahanba na PM ngasi CS Taroga angang nupa masama may pangna punakre ngasi operation adu National Health Mission gi State Mission Director Dr. Okram Ibom Chagi lamjing makada pangto kiwani asugumba khudong chaba si atay district hospital sing like matung ukul district hospital ngasi wat tuna lerak padu mention bani ngasi dige asugumba khudong chaba lerak pada ukul gi miyam nungai ba phongdukli June tarani palan lakpada kauthokpa yadaba ningsing phamthopa wafung khradi ekoi soidanaba khanthaba mathau tai haina Manipur State Council CPI na phongdukli Listening ani amagi June gi tang tara marida Thailand gi konung Bangkok ta Bharat Sarkar na ceasefire taunaduna santi gi wari sanariba NSCN IM ga sahi taunabada ceasefire asi akanungam khai thamdaba without territorial limit haiba warol yaurokpadigi miyamna ihau lakpadigi June tara nipal gi tawdok thokibani numit adu itihas ki ichelda arangba maira paina chukhatuna chahis khudingi sinbi langbi bagi dama UCM amadi amukobu thagatpa phongdokli Kongpam Sena lemina duna Manipur gi apun gi saktum ngak pada June tara nipal gi thauna bu ningsing si haina cherol sina phongdokli hauze aten break matang amukana taram nokcheri Imphal gi ring road semada kongba nantem bablaikai amadi wangkhai topam leraki yumma masung labuk yauna lam kaya lausinduna sathargi ba thawong yaning dok phongdok tuna semkhiba jesin lekai miyang loirana kongba nandebam lekai da wakan phom chatakre Sarkar na ngayak ki thabak tabu yaning de ring road semada miyam na ating balaite miyam gi lam khopchin na miyoy kya yum lehandana ba amadi lofum mahana ba hunna bada jesini yaroi sarkar gi firep hongdok trabadi akan makongjang sangsingina haina wakan phom adu da saru yakhiba miyoy mana phongdorokli Imphal ring road sembagi adum program se technically failure ningai masa wanglai haiba mafam sada badana tana asagi labuk tat lariba khogi koi lo nariba mafam singje puwang mangalani aduga masi akoi bada yung kai leriba mayam masa lefam leitadana adugi matik awaba oiganeba khogi sarkar sina summa matong daba matong khangdaba mafam da pawong hongda leiba aduga sumagi khogi Imphal ring road sembase khoi mafam sembirano aduga singjame tu nande kai ki haiba komor wasida tren sembirano mafam jaba mi yenga hongdopigro Handak chahi oina has satkadaba miyoy sing hidak kapthopui thorom amangasi Manipur State House Committee na sinduna Family Welfare Department gi matingalona na department asida pangthokre barki oina miyoy lakma lising kuntrataruk na has satkadaba sida Manipur gi oina miyoy chahum kuntaruk na chatpada India gi House Committee na ayaba pirakibani nasigi hidak kapthokpada has satkadaba miyoy chani hudamanga na saruk yakhi State House Committee ge Executive Officer Muhammad Salahuddin Khana handak hasakadaba kangbo si mamanga manadaba mongda mi amamamda sab manaba luggage ani pinanaba India ge House Committee na thorang paikale hari apunba India ge 1,36 House Committee of India ge makhada 1 lakh chatkani haji 1 lakh sina pugadaba khoi ge luggage sab manaba standardized and the uniform luggage pigani madugi nane khoi hausiba megi tangni panda Mumbai da meeting tawraga VIP company na pigadabne do koi Manipur ge oina so haiba haji amumda luggage ani pigadabse Guwahati da ge Manipur da puraga leire Lakleba June kunmathoida leva kya da pangthokadariba International Day of Yoga numit ase Director of Ayush Department of Manipur amadi State Health Society Manipur sinduna pangthokadari taramasi pangthona mamang segi December gi tang taramathoida United Nations General Assembly da malem gi leibak chama mafru doina June gi tang kunmathoibu International Day of Yoga haina pangthokpada yanaki Yoga for Peace and Harmony haiba team na pangthokadariba thoram asigi matangda Ayush ki Director Dr. K Lokendra na ISTV News ko nabada taramasi Indian Medical Association Lamfel pata pangthokani ayuki pung taretagi taret
minute kunthrom de fawa parks na yoga demonstration pangtokani impal gi maru phom singda yoga than gi concert masu chatkani mokoi khudang da koina objective ongak thami han bada awareness of the yoga mass awareness of yoga sima tohonba the promotion of the health through yoga sima tohonba aduga loina loina na si loina loina international day of yoga si yamna phajal promote toraga celebrate toba sini panna ongak thami ISTV network na senior directors guild Manipur ga khusum na pangtoriba national amadi international thak da saru yaruba short film amadi documentary film festival gi tara humdoi ni chanmen minasida filmmaker says in bigi impossible have film shoot kani miyam na ISTV sangai channel da midangi pung 3 makhai amadi pung 3 makhai da film asi yengba phangani toramasi hayeng ayu pung 4 amadi nungtil pung ani da hariba channel asimakta da amohana sandok chagani Sahi ahum hanbagi tolo PBD haiduna chowkidar kam pion oiba MD Maniruduna Imphal iski adaksagi office solonchin kre MD Maniruduna phungdor pada hauzik sahi ahum hanbagi tolo PB dana leiriba sida driver oiba RK Bijoy Suyauri mari lenaba singda tolo PB naba taklarbasu tabi de haina pendaba phungdor ki tolo phungdamina kogi tolo PB dabe matungina koina hana hajabda enda togirakramina madung matung ina makada boina ain solo jenjera koni solo liba skolsi lona uji kodu kainta koida nogi si harap tramina si du bagai som leba galerani adisi ka dum hangkiro All Manipur United Disabled Organization Amudona Social Welfare Department da tuan dabi PW matang danga sidagi khongsang sangsinkani torombadu minister na thazo pirapadi matam kharigoina handokle haina amudogi general secretary e momona phungdokre ngase singa makha da pangthopa pawmisuna ba mada mahana makha tarduna organization atai members sing yauna pangthokhiba pawmisuna ba duda mahana chief minister made social welfare minister yauna atai mari lena ba singda tuan ba dabi yaw memorandum ma hawku jun taruk ta supisin ke memorandum aduda unemployment allowance various incentive grant in aid amadi economic financial assistance davi sing yauri haike Iram da miyami apunba khorjailu awang posongbam na sinduna Nirmala Rajkumari na iba mayol thokba nung haba mingtholba saireng lairik amang si Manipur Press Club ka phongkre lairik phongmi tormasida hana education SK additional director Ramba A Kumar Luki president CS Chandra Kala amadi Saitya Bhusan KS Nimai Charan Susorya ki IB Nirmala na miyoibagi santi fanglana ba lambidi Saitya amadi isorgi famda jangjabani hairaduna saireng lairik asking matang wangang ki All Manipur Unemployed Electrician Association Kanglai Park Kauba Lupa Maseng Kre Lupa Sigi Y Deven Singan President Laksana Kumana Secretary General Amadi L Romendrana Finance Secretary Khanin Kre South America ki Chile de Chatari ba miyamna pamnarba football masana Copa America lisingni taramanga yengnamidama ISTV network ki ISTV goina Sony 6 channel amadi digital goina Sony ki channel da miyamna ubu phangmigani Manipur la riba cable network sing manungda ISTV network khaktada asungba Copa America lisingni tarama yengma khudong sabasi fangali ISTV network ki tidim line lomna laiba line semdok sansin tawuda maram na hayang ayuk pung tara dagi ngahak signal mutkadori Nambol Kaino airport amadi Bisnupur gi phom sing laiba subscribers sing waro bidana ba khangali hauzik sanabagi pawmu Masigi sanabai pau the football Afro Higher Secondary School amadi Development High School chahi tara taret makhagi nupa masagi district level Subato Mukherjee football tournament ki final da thenagani District Youth Affairs Sports Officer Imphal Eastern Sinduna Kumal Lampak football practice field amadi hockey practice field da chahi tara taret makhagi nupa masagi team tara amadi chahi tara mari makhagi nupa masagi team tara Nepal punna team kunipana saru yadun chachariba district level Subato Mukherjee football tournament ngasi sanaki ba chahi tara taret makhagi nupa masagi ahanba semi final match da Afro Higher Secondary School na Kaibi High School bu goal mari anida maithiba piduna final sankivani Afro Higher Secondary School ki goal singadu Siraj Tondonba Silas amadi telaiben chanki Kaibi High School ki goal ani aduna Nauba amadi boyboy na chankivani ani suba semi final match ki sanaki bada Development High School na Irumbung High School bu goal amasino da maithiba piduna final chanki Development High School ki mai papu goal adu L single mana chankivani Tha sigi taramapalda final sanargani amaromda hockey practice field da chahi taramari makhang ngasi sanaki ba ahan ba quarter final match da Prime Rose English School Lamlai High School bu
Maitiba Anisnoda Mighty Pikre Aniswo quarter-final match the KB High School na Irilbung High School goal Amada Suba quarter-final match the Development High School na Poro Khongzil High School bu penalty the goal Mari Amada Amadi Mari Suba Aruba quarter-final match the Afro Secondary School na Yorbung High School bu goal Mangasino the Mighty Piduna semi-final Sankre Hayang Ayu Ahan semi-final match the Prime Rose English School Amadi KB High School Sanagani Aniswa semi-final match the Development High School Amadi Afro Secondary School Sanagani Little Angel Paradise School Wangbal na sahi tara mari amadi tara tret makhagi nupa masagi yang kaitaruk suba district level Super 2 Cup International Football Tournament ki winner oikre DYSO Thawal District Sinduna Chawai Higher Secondary Ground Thawal la team taret na sarwi adun chachariba sahi tara mari tara tret makhagi nupa masagi amadi sahi tara tret makhagi nupi masagi district level Super 2 Cup International Football Tournament asi loisin kre loisin mi thorom da Thawal District ki Deputy Commissioner T Ranjit Second Assam Rifles Commandant Colonel Jesse Hazarnis ZEO Zone 3 Thawalgi M Manilal amadi Chawai Higher Secondary School Principal L Damodar Susaruyaki sahi tara taret makhagi ngasi sane ki ba aruba match the Little Angel Paradise School Wangbal na Sora High School goal ani sinoda amadi sahi tara mari makhagi nupamasagi final da Little Angel Paradise School Wangbal na Jonel English High School General English High School Sorabu goal Mapol Snow the Mighty Piduna tournament as winner Wikibani winner or team sing Batang Tada Pangto River State level Super 2 Cup International Tournament Saruyargani Chess Manipur Chess Association gi Mityang Makada Kwakitel Chess Club na Sinduna Imphal College Multipurpose Hall da rated player kontra mga yauna puna chess sanaroi murdan ito na saruyadun chachariba kun mga suba ke as announcing Memorial State Level Open Chess Tournament ki ngasi Marini Sanbanumita Sanakiba Mesingda RK Bogen Premjit Atembi Sasikanta Sanjoy Lal Gopal Bankim Ningkem Koireng KM Singh Romeo Nausa Nabachandra Inau Sarma Brozen Gutcha Ronald Sunil Yohenba Arjun Colin Samson Shakespeare Ibo Chauba Rajesor Somokanta Loken Tondon Bid Irom Sanatomba Ibungo Samkesor Baigachandra Kala Dhanakumar Aerosmith Elina Wilson Ratan Mai Pak to Namatang round Jankre Kang Tongzu Kendra Kangkutna Ya School Kendra Kangkut Pumai Tiba Piduna Mangsa Tabam Ibo Yama Amadi Puinabati Memorial League Kam Knockout Kang Kendra Wise Kang Tournament Ki Final Sankre Manipuri Nat Ko Masana Mawariba Kang Yokon Pandam da Brazana Kang Association Sagolban Nepra Menjor Mamang Lekana Sinduna Association Sigi Kang Sangda Kang Kutaram Duna Group Maritona Kaitu Chachariba Mangsa Tabam Ibo Yama Amadi Puinabati Memorial League Kam Noal Kang Kendra Wise Kang Tournament Sasani Kiba An Semi Final Mesta Tongzu Kendra Kangkuna Ya School Kendra Kangkupu Panjil Tara Tara Mari da Mighty Piduna Final Sankibani Hayang Anis Suba Semi Final Mesta Kay Samtong Kendra Kangkut Amadi Wangoi Kendra Kangkut Ka Sanagani Kickboxing Association of Manipur gi logo amadi registration number National Kickboxing Federation of India da Nauna Semba Association na sinabiganu haina Association Sigi Secretary L Bedik na Pamus na Fungdokre ngasi Manipur Press Club pangtok ko paw inform amada mahana makatara duna Kickboxing Association of Manipur si Indian Association Kickboxing Organization na affiliate tawgalo na Yas Department ki no objection certificate pirak labo matungda Lising macam apa mafutarukta Cooperative Society da Association na si Reza Sartauki. How could say lising ni tara matoy da Association asigi hana President Uramba Asina Semba Association amana National Kickboxing Federation of India da yaksinduna Association asigi logo amadi registration sing Seasonary basi makata na sinabiganu Hauzik Pawda Kickboxing Association of Manipur gi President RK Joyce na tabak tagi pothaba laitri. Ako Kickboxing Association hai ba kam hai ba name logo singba si hanagi former general secretary makantana NKFI haiba national federation asida maming asi register number si seasonary ba si seasonal biganu masi arandani nana seasonal bam thokte maramdi akogi IAKO haiba sigi Indian Association Kickboxing Organization haiba sigi makhada akoina kam haiba si affiliate tawni adugi affiliation certificate si laura matungda Yas Department da NOC lawni adu matungda Cooperative Society da register tawni adu moina still continuation chathari masu
NKFI हाइबा फेडरेशन सिदा एप्लेट तौरगसु मागी ममिंग अमारे NOC लौदना एप्लेशन सर्टिफिकेट लौरगा नेशनल की बॉक्सिंग फेडरेशन ऑफ इंडिया की एप्लेशन से लौरगा यूथ अफेयर्स का NOC थादना अप्लाई तौरगा कोऑपरेटिव सोसाइटी दा रेस्टा बिनाबा सिने अपन हाइजेनिंग पॉइंट असी Throwball Federation of India की मीटिंग मखादा मथंग थागी कुनमरी देगी कुंतरुक फावा सेंट मार्टिन इंजीनियरिंग कॉलेज सिकंदर बाग तेलंगाना दा पांगथोकदरबा कुंतरुक सुबह जूनियर नेशनल थ्रोबॉल चैंपियनशिप दा सरुक यारुनबा मणिपुर की नुपा मसा अमदी नुपी मसा की टीम सेमनबी ट्रायल कम फाइनल सिलेक्शन थास की तरामापल के अयुक पुंग तरादा हियांग थांगी कमख्या पेमटोन कॉलेज ग्राउंड पांगथोलगनी नेटबॉल फेडरेशन ऑफ इंडिया की मीटिंग मखादा थासी कुमादी कुनिपाल फावा चंडीगढ़ पांगथोकदरबा कुमापल सुबह जूनियर नेशनल नेटबॉल चैंपियनशिप दा सरुक यारुनबा मणिपुर नेटबॉल टीम सानरोई सिंह लाउथोक्रे अकुप मरोल एसोसिएशन असि देगी खंगलबा यागनी नेशनल आस्टेडो फेडरेशन ऑफ इंडिया की मीटिंग मखादा चाहिए इसके जुलाई अहुमदगी मंगा फावा असम की शिवसागर पांगथोकदरबा नॉर्थ ईस्ट फेस्टिवल कम फास्ट आस्टेडो चैंपियनशिप सरुक यानबा मणिपुर टीम सेम की ट्रायल सिलेक्शन था सि कुनमाथो के अयु पुंग निपाल ताबदा कुंफू एंड किक बॉक्सिंग स्कूल निथोखोंगदा पांगथोलगनी हाइरी हौजिक ngasi नोमगी इंगसागी पाव ICR लंपेल पार्टी की फंगबा पाव की मतुंगी ngasi ख्वाइदी साबा डिग्री सेल्सियस कुनमापल ख्वाइदी इंगबा डिग्री सेल्सियस कुनिथोय दशमिक अनि नुंगसच याव इसिंग मनिंगी चांग अयुक्त चादा मरफू तरु नुंगथिलदन चादा उपुनिपाल नोंग ताखिदे हौजिक मरु पाव अमोना महरोई फुद्रन वारक लुबा सेंट जोसेफ स्कूल की ओजामा देसामन कौरका मुफुरकले हयेंग पांगथोकदरबा द ग्रेट जून अपराइजिंग एंड यूनिटी डे की थोरमा पुंगफाना पांगथोकनबा सेम साबा लोइरे अमसुंग एफ्रोस हायर सेकेंडरी स्कूल अमदी डेवलपमेंट हाई स्कूल सही तरा तरेट मखागी नुपा मसागी डिस्ट्रिक्ट लेवल सुपरटो मुखर्जी फुटबॉल टूर्नामेंट की फाइनल थेंगलगनी हौजिक ओरिन ISTV न्यूज़ पथा सलुशन जरे मेंग ताबे पुनुपम खना खुंजे